ꯃꯩ ꯃꯁꯤꯡꯁꯤ ꯐꯖꯈ꯭ꯔꯦꯗ 이스 ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯍꯦ ꯀꯣꯏꯇꯦ ꯍꯣꯏ ꯑꯩꯒꯤ ꯃꯤꯡ ꯀꯣꯏꯇꯦ ꯀꯧꯇꯦꯀꯣ ꯑꯗꯨꯗꯤ ꯃꯤꯂꯝ ꯀꯧꯕ꯭ꯔꯣ ꯍꯥꯏ ꯅꯟꯗ ꯃꯥꯜꯂꯦ ꯃꯁꯤꯗꯤ ꯑꯗꯨꯅꯦ ꯄꯛꯆꯗꯕꯅ ꯇꯣꯟ ꯅꯪꯁꯤꯗꯤꯕ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁ ꯉꯥꯏꯈꯣꯗꯁꯦ ꯍꯟ ꯇꯣꯟ ꯇꯣꯟ ꯍꯟ ꯃꯁꯤꯗꯤ ꯍꯟꯇꯣꯟ ꯁꯦꯁ ꯃꯤꯡꯅꯤ ꯀꯥꯏꯅ ꯂꯩꯃꯅ ꯀꯃꯟ ꯂꯧꯕ ꯍꯟꯇꯣꯟ ꯁꯦꯁ ꯀꯔꯤꯅꯣ ꯕꯨ ꯁꯤ ꯑꯉꯥꯡꯁꯤꯗꯤ ꯑꯃꯣꯡ ꯑꯃꯅꯤ ꯁꯤꯗꯤ ꯇꯨ ꯑꯣꯖꯥ ꯂꯥꯛꯑꯦ ꯕꯨ ꯍꯥꯏꯕ ꯃꯤꯡꯗꯣ ꯆꯥꯅꯩꯗ ꯃꯤꯡꯅꯤ ꯀꯥꯏꯅ ꯕꯕ꯭ꯂꯨ ꯀꯥꯏ ꯍꯦ ꯑꯅꯤꯁꯤ ꯀꯥꯏꯅꯕꯤꯒ ꯇꯧꯔꯤꯁꯤꯗꯤ ꯃꯣꯏ ꯃꯔꯣꯜꯗꯤ ꯌꯥꯏ. ꯐꯥꯎꯅꯔ ꯃꯥꯜꯂꯦꯍꯦ ꯑꯗꯣ ꯃꯥꯂꯦꯝꯒ ꯂꯩꯃꯇꯣꯟꯒꯗꯨꯕꯨ ꯄ꯭ꯔꯁꯅꯒ ꯅꯟꯈ꯭ꯔꯖꯥꯠꯂꯣ ꯆꯧ ꯀꯨꯏꯈ꯭ꯔꯦꯃꯤ ꯃꯗꯨꯏ ꯃꯥꯂꯦꯝ ꯍꯥꯏꯕꯗꯨꯁꯨꯕ ꯃꯌꯥꯝꯒ ꯆꯥꯕ ꯍꯦꯛ ꯃꯥꯟꯅꯕꯅꯦ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯈꯟꯕꯗꯤꯅꯦ ꯍꯩꯈ꯭ꯔꯕ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯕꯔꯗꯦꯟ ꯌꯥꯝ ꯃꯥꯁꯜꯂꯛꯑꯦ ꯅꯪ ꯑꯁ ꯅꯪꯁꯨꯕ ꯃꯁꯤ 아유 ꯅꯪ 베라니까 마세 이 레마 그래도래 너 상관없더라고 넌 뭐? 하? ꯇꯥꯃꯣ ꯑꯩ ꯀꯣꯛꯁꯦ ꯉꯥꯎꯔꯤ ꯇꯧꯋꯦ 하? ꯑꯩꯗꯣ ꯆꯥꯛꯁꯨ ꯑꯝꯇ ꯊꯣꯡꯗ꯭ꯔꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯝꯃꯣ ꯑꯩ ꯆꯥꯛ ꯊꯣꯡꯈꯤꯒꯦ ꯉꯥꯏꯈꯣ ꯌꯥꯔꯤꯁꯦ ꯅꯪ ꯄꯣꯊꯥꯖꯔꯣ ꯑꯩ ꯊꯣꯡꯕꯤꯔꯣꯏꯒꯦ ꯉꯁꯤꯗꯤ ꯀꯣꯛ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯍꯧꯒꯠꯂꯛꯑꯅꯨ ꯅꯥꯕ ꯌꯥꯗꯦꯀꯣ ꯐꯖꯅ ꯄꯣꯊꯥꯔꯝꯃꯨ 이싱 닦여라 응. ꯇꯥꯃꯣ ꯁꯤ ꯀꯩꯗꯩꯅꯣ ꯀꯃꯥꯏ ꯁꯣꯛꯏꯅꯣ ꯀꯔꯝ ꯀꯥꯟꯗ ꯁꯣꯛꯏꯅꯣꯕ ꯀꯩꯁꯨ ꯁꯣꯛꯄ ꯅꯠꯇꯤꯌꯦ ꯉꯁꯥꯏ ꯍꯤꯟꯖꯥꯡ ꯁꯦꯝꯕꯗ ꯈꯤꯇꯪꯈꯛ ꯁꯣꯛꯈꯤꯕꯅꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯃꯣꯒꯤ ꯈꯨꯠꯁꯤ ꯁꯣꯛꯍꯜꯂꯦ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ ꯂꯩꯃ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏ ꯍꯥꯏꯗꯨꯕꯣ ꯁꯤꯗꯤ ꯅꯪꯅ ꯊꯣꯟꯕꯁꯨ ꯅꯠꯇꯅ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯁꯣꯛꯄ ꯅꯠꯇꯦꯁꯦ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨꯁꯦ ꯑꯩ ꯏꯁꯥ ꯀꯩꯁꯨ ꯇꯧꯗꯦ ꯉꯁꯥꯏ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯗꯅ ꯆꯠꯈꯤꯕꯗꯨꯗ ꯑꯩꯅ ꯑꯣꯏꯅꯒꯦ ꯈꯜꯂꯒ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ ꯁꯥꯖꯅꯕꯅꯤ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯩ ꯂꯥꯟꯖꯔꯦ ꯑꯉꯥꯎꯕꯤꯁꯤꯗꯤ ꯅꯪꯅ ꯄꯥꯎꯆꯦꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯅꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯃꯥꯡꯈ꯭ꯔꯦꯅ ꯍꯥꯞꯄꯤꯁꯤ ꯀꯩꯒꯤꯅꯣ ꯑꯦ ꯃꯁꯤ ꯌꯥꯝ ꯊꯨꯅ ꯀꯛꯀꯗꯕꯅꯤ ꯕꯕꯥ ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯃꯆꯥꯅꯨꯄꯤ ꯑꯃ ꯌꯥꯎꯈ꯭ꯔꯕꯅꯤ ꯃꯃꯤꯡꯅ ꯂꯥꯏꯖꯥ ꯍꯥꯏꯅ ꯀꯧꯕꯅꯤ ꯇꯥꯆꯧꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯏꯆꯥꯒꯤꯗꯃꯛꯇꯗꯤ ꯃꯈꯨꯔꯥ ꯑꯩ ꯂꯩꯔꯤ ꯑꯩꯅ ꯐꯪꯅꯕ ꯊꯤꯒꯅꯤ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯒꯅꯤ ꯀꯅꯥꯏ ꯑꯉꯥꯡ ꯀꯅꯥꯏ ꯃꯆꯥ ꯌꯨꯝꯁꯤꯗꯅꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯡ ꯑꯝꯇ ꯄꯨꯁꯜꯂꯛꯄ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥ ꯑꯍꯜ ꯃꯉꯥꯟꯁꯅ ꯂꯨꯍꯣꯡꯈꯤꯗꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯣꯛꯄ ꯑꯉꯥꯡ ꯁꯥꯒꯩꯁꯤꯗ ꯃꯧꯅꯒꯗꯕ ꯑꯩꯒꯤ ꯏꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯕꯕꯥ ꯄꯥꯕꯨꯡꯒꯤ ꯆꯤꯟꯗꯨꯃꯛꯅ ꯑꯗꯨꯛ ꯀꯟꯕ ꯋꯥꯍꯩ ꯄꯥꯕꯨꯡꯒꯤ ꯊꯃꯣꯏꯅ ꯑꯗꯨꯛ ꯀꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯃꯪꯗ ꯐꯥꯎ ꯃꯪꯉꯨꯗꯦ ꯋꯥꯔꯧꯏ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯗꯨꯅꯕꯨ ꯂꯩꯈꯤꯗ꯭ꯔꯕ ꯏꯇꯩꯃꯒꯤ ꯐꯣꯇꯣ ꯐꯥꯎꯕ ꯌꯨꯝꯁꯤꯗ ꯊꯦꯠꯇꯕ ꯅꯠꯇ꯭ꯔꯣ ꯃꯁꯤꯕꯨ ꯀꯔꯝꯕ ꯊꯃꯣꯏꯅꯣ ꯃꯥꯂꯦꯝꯉꯥꯟꯕ 이때임 하이버 와히도 윰치다 아니라는 뻔거노 능게네 한번 망갈스나 롱키데 아이기 몰라 이때 바바 마이부 피나 그냥 꾸이나 굽두는 담가니 윰시다 아이니 때마기 포토 택 무시 용네 아두가 나정은 탐함이 방앙 두버수 아이는 방나버 티가니